ꯕꯤꯁꯀꯥꯎꯒꯤ ꯈꯨꯅꯧꯁꯦ ꯁ꯭ꯋꯥꯏꯁꯤꯒꯒꯤ ꯍꯧꯕꯅꯦꯕ ꯃꯣꯏ ꯆꯔꯨꯛꯄꯨꯗꯤꯁꯦ ꯈꯨꯠꯆꯥꯎ ꯑꯃꯅꯤ ꯐꯖꯕꯅ ꯂꯩꯌꯦꯡꯁꯦ ꯈꯤꯇꯪꯗꯤ ꯄꯤ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯇꯥꯔꯝꯂꯛꯆꯔꯤ ꯉꯥꯡꯐꯝ ꯁꯤꯜꯄꯤ ꯁꯣ ꯉꯁꯤꯁꯦ ꯕꯤꯁꯀꯥꯎꯗꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯕꯤꯁꯀꯥꯎꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣꯉꯁꯤ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤ ꯕꯥꯔꯣꯕꯨꯗꯤ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯚꯟꯗ꯭ꯔꯥ ꯆꯥꯅꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯈꯣꯟ ꯀꯣꯜꯗꯩꯗ ꯆꯤꯡꯍꯜꯂꯛꯀꯦ ꯑꯗꯣ ꯁꯣꯝꯗ ꯆꯦꯡ ꯈꯥꯏꯅꯔꯦꯕ ꯑꯩꯈꯣꯏ ꯚꯟꯗ꯭ꯔꯥ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯥꯎ ꯑꯩꯈꯣꯏꯗ ꯆꯪꯉꯁꯦ ꯑꯣꯅꯤꯃꯥ ꯆꯦꯡ ꯄꯨ ꯂꯥꯎ ꯍꯥ ꯁꯤꯅ ꯆꯦꯌꯣꯅꯤꯇꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯁꯤꯅ ꯆꯦꯌꯣꯅꯤꯇꯥ ꯍꯣꯏ ꯌꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯚꯟꯗ꯭ꯔꯥꯒꯤ ꯆꯦꯡ ꯈꯥꯏꯕ ꯆꯠꯂꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯜꯂꯒ ꯁ꯭ꯋꯥꯏꯁꯤꯅ ꯃꯌꯥꯏ ꯂꯩꯀꯥꯏꯅꯦ ꯍꯥꯏꯕꯣ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯅꯤꯃꯥ ꯅꯣꯏ ꯌꯨꯝꯅ ꯀꯥꯏꯗ ꯑꯗꯨ ꯌꯧꯔꯛꯑꯅꯤ ꯑꯅꯛꯄꯅꯤꯗꯤ ꯂꯣꯏ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯐꯖꯅ ꯀꯩꯅꯣꯒ ꯇꯧꯔꯤ ꯍꯤꯡꯒꯣꯜꯒꯁꯨ ꯇꯧꯔꯤꯗꯣ ꯑꯁ ꯅꯪ ꯆꯦꯡ ꯈꯥꯏꯔꯣ ꯂꯥꯎꯅ ꯑꯩꯈꯣꯏ ꯆꯦꯡ ꯈꯥꯏꯅꯔꯤ ꯁꯤ ꯂꯩꯕꯥꯛꯁꯦ ꯄꯩꯔꯤꯁꯤꯅ ꯀꯩꯗꯧꯗꯣꯏꯖꯥꯠꯅꯣ ꯑꯣ ꯖꯨꯝ ꯁꯤꯗ ꯃꯥꯟꯗꯣꯞ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯈꯨꯅꯧꯗꯅꯦꯕ ꯕꯤꯁꯀꯥꯎꯒꯤ ꯈꯨꯅꯧ ꯍꯥꯏꯕ ꯈꯨꯟꯗꯨꯒ ꯁꯤꯒ ꯃꯥꯟꯗꯣꯞ ꯂꯩꯔꯦ ꯀꯤꯔꯨꯔꯦ ꯒꯩꯁꯦ ꯖꯝꯄꯔ ꯃꯥꯜꯂꯦ ꯎꯄꯨ ꯊꯣꯛꯄꯤ ꯁꯥꯕꯅꯦ ꯗꯣ ꯐꯖꯩꯅꯦ ꯁꯤꯒ ꯃꯟꯗꯤꯔ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯆꯥꯎꯔꯤ ꯈꯨꯟꯁꯦ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯟꯅ ꯇꯥꯗꯦꯕ ꯁꯤꯔꯦꯜ ꯑꯣꯏꯅ ꯇꯥꯏ ꯐꯖꯩ ꯂꯩꯌꯤꯡꯁꯦ ꯐꯖꯕꯅ ꯁꯤꯒꯒꯤ ꯂꯩꯌꯤꯡꯁꯦ ꯐꯖꯅ ꯆꯥꯎꯔꯤꯕꯣ ꯑꯥꯗ ꯂꯩꯍꯧꯔꯤꯁꯤꯡꯗꯨꯁꯨ ꯐꯖꯩ ꯖꯨꯝ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯅꯣꯏ ꯕꯤꯁꯀꯥꯎꯒꯤ ꯌꯨꯝꯁꯤꯡꯁꯦ ꯐꯖꯕꯅ ꯄꯨꯝꯅꯃꯛ ꯇꯥꯏꯁ ꯄꯛꯀꯥ ꯂꯩꯕꯥꯛꯇꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗ ꯂꯩꯔꯤꯁꯦ ꯅꯣꯏ ꯈꯨꯅꯧꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯀꯌꯥ ꯌꯨꯝ ꯀꯌꯥ ꯌꯨꯝ ꯅꯤꯐꯨꯃꯨꯛ ꯅꯤꯐꯨꯃꯨꯛ 35 ꯅꯤꯐꯨꯃꯨꯛ ꯑꯗꯩ ꯁꯤꯅ ꯍꯥꯏ ꯁꯧꯔꯞ ꯅꯣꯏ ꯐꯅ ꯆꯥꯎꯔꯣꯏꯗꯣ ꯐꯅ ꯆꯥꯎꯔꯣꯏꯗꯣ ꯅꯣꯏꯁꯤꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯌꯦꯡꯉꯨꯅ ꯉꯥ ꯐꯖ ꯈꯨꯟ ꯂꯣꯏꯔꯕꯣ ꯁꯤꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯇꯣꯏꯕ ꯍꯧꯖꯤꯛ ꯐꯅ ꯆꯥꯐꯝꯗ ꯆꯠꯇꯣꯔꯝꯅꯤ ꯑꯣ ꯑꯗꯨ ꯌꯨꯝ ꯌꯦꯡꯉꯤꯅꯦ ꯈꯖꯤꯛ ꯈꯔ ꯂꯩꯁꯥꯕꯤꯅꯁꯦ ꯉꯁꯤ ꯃꯤ ꯀꯌꯥꯅꯣ ꯆꯥꯔꯤꯁꯦ 100ꯇꯒꯤ ꯇꯔꯥ ꯇꯥꯕ 100 ꯌꯧꯔꯅꯤ ꯈꯨꯌꯥꯝꯃ ꯑꯗꯨꯐꯥꯎꯅ ꯈꯔ ꯑꯃꯗꯤ ꯆꯠꯅꯈ꯭ꯔꯃꯤ ꯅꯠꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯣꯏꯕꯨ ꯏꯔꯨ ꯊꯣꯛꯅꯔꯕꯣ ꯅꯥꯁꯇꯥꯒ ꯇꯧꯅꯔꯕꯣ ꯅꯪ ꯁꯤꯒ ꯇꯨꯝꯃꯤꯕ ꯋꯥꯎ ꯀꯌꯥ ꯐꯖꯈ꯭ꯔꯕꯅꯦ ꯇꯨꯁꯤꯕꯣꯡꯁꯦ ꯌꯦꯡꯉꯣ ꯇꯂꯥꯒ ꯂꯣꯟꯁꯤꯜꯂꯦ ꯃꯣꯏ ꯍꯧꯒꯠꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯁꯛꯕꯤ ꯅꯪꯁꯦ ꯀꯩ ꯇꯧꯔꯤꯃꯣ ꯌꯦꯔꯨꯝ ꯅꯨꯔꯥꯟꯍꯟꯕꯤꯔꯤ ꯗ ꯐꯖꯊꯣꯛꯑꯦꯗꯣ ꯁꯤꯟꯕꯤ ꯊꯕꯛ ꯐꯩ ꯊꯕꯛ ꯐꯩ ꯊꯦꯡꯀ꯭ꯌꯨ ꯍꯣꯔꯦꯟ ꯆꯥꯕꯗꯁꯨ ꯍꯥꯎꯗꯣꯏꯅꯤ ꯍꯥꯎꯗꯣꯏꯅꯤ ꯕꯣ ꯉꯁꯤ ꯌꯦꯔꯨꯝꯒꯤ ꯃꯥलिꯛꯇꯣ ꯃꯄꯨꯗꯣ ꯐꯖꯅ ꯍꯔꯥꯎꯔꯝꯃꯅꯤ ꯑꯩꯒꯤ ꯀꯗꯥꯝꯅ ꯁꯤꯠꯂꯤꯔꯒ ꯇꯥꯛꯂꯝꯃꯤ ꯈꯪꯗꯦꯕꯣ ꯀꯌꯥ ꯈꯛꯅꯒꯦ ꯍꯥ ꯑꯃꯗ 30 ꯈꯛ ꯑꯗꯨꯗꯤ ꯆꯥꯝꯗꯩ 10 ꯇꯥꯕꯅꯤ ꯄꯨꯔꯛꯏꯁꯦ ꯆꯥꯝꯗꯩ 10 ꯇꯥꯕ ꯅꯠꯇꯦ ꯍꯦꯜꯂꯤ ꯈꯔ ꯃꯊꯛꯇ ꯍꯦꯟꯅ ꯄꯨꯔꯛꯏ ꯑꯗꯨ ꯅꯨꯃꯤꯠ ꯀꯥꯏ ꯑꯗꯨ ꯁꯨꯕꯥꯠ ꯉꯥꯏꯔꯤꯅꯤ ꯁꯣꯅꯤꯕꯥꯔ ꯊꯝꯃꯝꯕꯅꯤ ꯑꯗꯨ ꯃꯣꯡꯒꯣꯜꯄꯨꯔ ꯂꯩꯁꯥꯕꯤꯅ ꯍꯦꯜꯂꯤ ꯊꯕꯛ ꯐꯕ ꯁꯤꯒꯅ ꯃꯨꯁꯨꯔꯤ ꯍꯋꯥꯏ ꯐꯨꯠꯂꯤ ꯂꯩꯌꯦꯡꯁꯦ ꯈꯤꯇꯪꯗꯤ ꯄꯤ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯀꯩꯀꯥ ꯊꯣꯡꯉꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯦ ꯀꯩꯀꯩꯅꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯒ ꯍꯋꯥꯏꯒ ꯉꯧꯊꯣꯡꯒ ꯁꯂꯛ ꯑꯣꯀꯦ ꯁꯤꯒꯅ ꯀꯩꯅꯣ ꯊꯣꯡꯉꯤꯁꯦ ꯊꯣꯡꯉꯤꯁꯦ ꯆꯥꯛ ꯊꯣꯡꯒꯠꯂꯦ ꯁꯣꯝꯗꯅ ꯍꯋꯥꯏ ꯐꯨꯠꯀꯠꯂꯦ ꯌꯦꯔꯨꯝꯅ ꯁꯣꯝ ꯁꯥꯏꯗꯇ ꯐꯨꯠꯀꯠꯂꯤ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯕꯦꯝꯁꯅꯥ ꯑꯁꯤ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯁꯥꯠꯇ꯭ꯔꯥ ꯅꯪꯅ ꯊꯥꯕꯗꯣ ꯇꯈꯦꯜꯂꯩ ꯃꯣꯏ ꯆꯔꯨꯛꯄꯨꯗꯤꯁꯦ ꯈꯨꯠꯆꯥꯎ ꯑꯃꯅꯤ ꯐꯖꯕꯅ ꯁꯣꯝꯗ ꯂꯝꯕꯤꯗꯒ ꯎꯔꯛꯄꯗꯣ ꯄꯨꯡ 1 ꯍꯦꯜꯂꯦ ꯑꯗꯣ ꯈꯔꯗꯤ ꯊꯦꯡꯉꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯊꯨꯝꯕ ꯈꯣꯠꯄ ꯊꯦꯡꯉꯕꯅꯤꯅ ꯍꯥꯏꯕ ꯈꯔ ꯊꯦꯡꯉꯦ ꯂꯩꯁꯥꯕꯤ ꯀꯥꯡꯕꯨ ꯁꯣꯝꯗ ꯊꯕꯛ ꯅꯣꯝꯃꯤ ꯑꯩꯁꯨ ꯌꯦꯔꯨꯝ ꯆꯥꯃꯨꯅ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯊꯥꯡ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯌꯥꯡꯅꯕ ꯁꯟꯗꯅꯥ ꯎꯠꯂꯛꯀꯗꯧꯔꯦ ꯍꯣꯏ ꯁꯤ ꯆꯪꯗꯤ ꯆꯪꯉꯤꯅꯦ ꯆꯞ ꯅꯨꯡꯉꯥꯏꯅꯤ ꯉꯧꯊꯠꯂꯒ ꯃꯔꯥꯏ ꯇꯧꯁꯦ ꯉꯧꯗꯣꯔꯤꯕꯣ ꯍꯤꯡꯖꯥꯡ ꯅꯥꯄꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯣꯝꯗ ꯌꯦꯔꯨꯝꯁꯨ ꯌꯥꯔꯦ ꯉꯧꯊꯣꯡꯁꯨ ꯉꯧꯈꯠꯂꯦ ꯆꯥꯛ ꯌꯥꯏꯔꯕꯣ ꯆꯦ ꯌꯥꯏꯔꯦ
제름 저 코이도 ơi đi không được ạ 제름 콕 실어 아다 플라워 제름 가루가 그러는데 여기 비스카오기 쿠노제 사이시가기 호버나바 미테이시 아두가 이제 코네 레이리버도다 좀 사이치나 메양기 쿤만마네 군제 얌 파지 아코네 하랑 락보도 실름 비시가니 아두가 코네 시게시가 반라 자나리 빙아시 공원이 해래 사실제 누가디 मेला लेंसु हाय मेला तौरें अदो जाओगे खाली खंदे खासी लेथोगीबसु याय लेरगदि मेला चले लेद्रगदि अदुम हल्लनी ताचोय सोमदा कोइबा चखी आपातसु कोइबा चनिंगी अदो आबातसु खंगनबा लेय हुजिक वावना थोकपा संगदिनि कैनादि तुम होगबदो थेंगबनिना अदो भंडा तुतुरु यानेसु तौरबनिना सिगि थोकपा गामदे मचनुपी अनि थबगी आमफरी एनजी शिल्पीगा एनजी शिल्पागा सलाद के आइटम रो पाखंग में आम माई बेंजिंग कोई बंद्रा चांदोरी ngô thùng chầm này ngô phân mở vào đi bà chứ mày ám ngô ra cái tất cả ngoài ra thôi bạn ngô phân mở vào đi nhang ngô phân mở vào đi lúc đấy thì phần rau nhang nó mày hatu tàu đấy cho nó bảo hồ cái đó là thiên nghe mi nó mặc chặt làm nào đấy salad nó sẽ lôi đi không khơi cái gì kem selain canari labung tasu canari ada cari तो कोई बंदा चाना लो रे हालक बा चांग दिया हालक बा आकाश कहीं ना नंग तो इधर इकाई तो यों सुजन दो रे हालक बा तो जाओ फजना हाउ दागी ले शादी सुना थोंबा फाइनली कोई बिस्कुट तो ले रनी गशी अदो मेला तो चक्की आई ना तौरी कोई थोकले कोई चिना अहूम मांग द सुमी ले आदा ले रे गाड़ी द तौरगा चत्तोनी खतंग लापे मफम दो चलो चलो सिदुती पुन्ना चलो अखोय यौरे मफम दुगा हाइदि खोय केनो गाड़ी तंगी कुममेबा अदुगा से तुरेन मले तुरेन नते सोरा मचा मले अदुदो लालगा चत्तोनी तो सिगा सिगा लाला चत्तोनी लाओ से दुदी मी जे मोले सिगा तारा सिरो ये केसो ओइ मा कहीं तो इसे कहीं तो इसे लोरे बो बोरो के मेला लगनी बा ती बॉर्डर नक्सले आइ बो खजम बॉर्डर नक्सले आइ जे हाइदि इंडिया बॉर्डर मेला आदि सिगले रमे जाय दले रमे तो इसे बो फाइनली अखोय लाले तौरी बा काय दनो ने मेला दु काय दनो हम दो रमने उई ठीक है नेशन ने सी दो रे से ले रे मेला को का उना चिरे बड़ा मनम न लो रे वाओ थदे बना दि कहीं आ दे रो सा मैं टिकना बा सिगना लेना बोय माने और अब दो बा ओ सिया गेट ले रे मोरा जेंसी इंडिया बॉर्डर नगना रे मोबादी ले रे में मोबादी कटना बाय ना से से यम मगुन कल ले आए अजिकै सिगा थारगा निंग बथुम गया ओ सिगा ले रे मेलास ले रे करम बोलो बॉर्डर इंडिया बॉर्डर सिगी मम्मी करी आबा ख्वाई अशी हेकलान बगने मितेगी गौनगर फुल गौनगर सी हेकलान बग ओ एगी वीडियो एंग्रीबा मैमदा गौनगर खुनगी याव तारगा दिदो खोय गौनगर मनाक लामे ngसुदी खोय गौनगर मनाक लामे अदो पासपोर्ट लेदमिना जौरपा ngamde हाउ लिन मकुता जावरिसे चलचलो मेला से चावरी है ये आमा दुना हेन चावरी तुरक
เจ้าดิมีมากงอักเตนี่เลยดิชิคกี้พายตัวงูชิโร่เอามาพัมบดาบดนักกันไปเลยนี่ชิคกี้พายตัวಅದುนี่นักกันชีพนั่นเลยนี่เชื่อตัวงเลยคนอินเดียจะอุตส่าห์พาสปอร์ตเลยที่เชนจันจ้าบะ Kadang-kadang mati zero point kau saja, tuan. Mana lagi jamu berapa? ฮะ Siapa orang 0 point? อ๋อนุ่งอะไรเสียอ๋อชิคกี้พายคัดจ้าบรอกไงเนาะชิคกี้พายคัดจ้าบรอกไงเนาะชิคกี้พายเนาะดุม Borat kana lagi apa? Oh. Ha nanti asyik melati, ha nanti terjauh rami. Borat asyik pen melati kita maksudnya, kena tahu rami, kado mi. India ada cumi lami, gimana kau rami itu melati. ใครนะเสียอ๋อชิ lottery โอ้ลอตเตอรี่ลังก็ต้องวิดนี่ใช่ใช่ฮะลังก็ต้องวิด lottery โอ้โอ้ข้างเงี้ยร็อกเก็ตต้องสิเราร็อกเก็ตเรียร็อกเก็ตเลยเด้ไปเนาะฮาริยาร็อกเก็ตเลยเด้พอดีกว่าไอศครีมจ้าดิชิลันง่ายจริงๆจำปั๊มจ้าครับปุ่นชมเสร็จแต่ปริยังมันก็ช่วยเรามีพีกี่จีนส์ก็สิไงเลยลูกป้าจังเคยจะปีกไอ้ดอกอีโบไม่ยอมแจ็คเก็ตเลยได้ไหมแจ็คเก็ตเลยนะสิngarang lah ko dami na si dinahan ka ngarang program ki sina jeans nakta maya এগুলা পিস কত করে 300 ಅದು যে কোন মার্কেটে লই না হয় Hai bani si choi tu jamu berapa? 500 ma lay bige nushida kayo ni nushida Pisat dia lah. kanai lay din no pore ni mune bhaiya pore melate ni mune wow puchka jole amma jo miyama ajapo jole tomdana chaba ki tani lay pore mela da ki hallani huji glore koi ba tikun ja dare ba tena je chaning dare kui drimina sak chaba do huji koi hallani do miyam ngashi she leaga hayeng de yadum yumda chalani đó vậy tôi đi nông vật lấy đôi này là program của tập tác lạc bên này program gì mà thằng nụ bị hất rồi này đó ngang rồi lấy thôi đó ngay xí hal lệ đó hẳn cái thóc lệ yam nung ngay đấy program xí yam nung ngay đấy biscuit coi và xí yam nung ngay đấy đó lạc với lạc và cái plan đó success rồi và hay đi cho mai lạc cái biscuit khun chụp nó mặc số coi những bài đó đó ngang đi trên khai bôi này số coi và số phăng nghe đó cái đi biscuit ấy chứ biscuit khun lấy về đó mặc cái biscuit hai bên này chứ ôi làm ra vậy nên chơi này ta hàng có mà tầm đó xí bisai je huai na hai benda ba bengali lo ta sigi maramda details atai ju khanga da wali kaina dingarang se manra tawba ama tawba thabak no makhot pa hotna ba atugi maramda phajana details to khangwa ngam hodra do mathang da ngam ba kan da mayam da haizarak ke sigagi asam para lambi rom dai chaktoina ba aduga idi shasta gonso direct gari da chalani aduga idi sri mongol orga kunda chattoini biskau khunje yam phajai haidi tolop cholop oina ta da ba serial oina ta koi ba su yam nungai sumang ju pura ma samdaraga biskau ge ming se haidi le sa pakhang jai ja ju ngai adi koi ba matam da su adum sitpi nang bu khangni ga ina adum tawrok pa yaw ra ba ina blogging to ba siga ai nang video eng ga adu sing do ta da adu ki matik nungai ba hai ta re ne aduga idi biskau ge ming se adi jeuni ta de ho ba pura mak le sa pakhang adu ki matik frankly oi ngarang numit che kamaina chakhimo ei khangode ba koi na khorna dinjele lamda taraga di kamaina yumda dum phamna lei doi ma ba ado yam nungai re ado mathang da so amka lak pai duni hai di abad khun du di koi ba nang hodra ba ngarang manra cha ba ama to ba hotna ba da abad khun da su nong ma la ka ne che mi ta na yam na hai di yam na hai na ba moi da lak si ko chai na du ga di ba ko na su moi da lei na bai hai di ngatang to ko chang noi hai di matam da lei tra ba ne na ba du na mathang da la ka ne che mi ta and dibakor ado ngarang bu de dibakor ga unare che mi ta ga una ba phang hodre hai di akhoi si ga akhoi na lei so khunau da ni adu ga di hujiki sina abad to du ni hai di katang lapado lekai adum lekai mandai lekai manda oiraga di chatpado sangdo kaya ni yam nungai re biskau da lak ba ngarang numi che kamaina chakhi ba khangau de lak pa da su nungthang da su program loiraga gari chatla roi si khoi mi am punna cha sia khuno gi le sabi pakhang pullaga khoi
ꯁꯨꯛꯀ ꯁꯥꯡꯕ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯏꯁꯩ ꯁꯛꯄꯒ ꯆꯠꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯂꯥꯛꯈꯤꯕꯁꯦ ꯌꯨꯝ ꯌꯧꯔꯛꯈꯤꯕꯁꯦ ꯈꯪꯍꯧꯗꯦ ꯈꯤꯇꯪꯕꯨꯗꯤ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯃꯨꯛꯀ ꯑꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯅ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯑꯕ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯅ ꯑꯇꯩꯁꯨ ꯐꯖꯅ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯃꯊꯪꯒꯤꯗ ꯑꯃꯨꯛꯀ ꯂꯥꯛꯄ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯑꯦꯟ ꯕꯤꯁꯀꯥꯎ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯔꯣꯛꯁ ꯅꯥꯆꯧ ꯃꯣꯏꯁꯤꯗ ꯄꯥꯝꯕꯤꯗ ꯑꯃꯨꯛꯀ ꯀꯩꯅꯣꯝꯃ ꯈꯪꯕꯁꯦ ꯃꯣꯏꯁꯤꯗ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯀꯣꯅꯥ ꯄꯥꯝꯕꯤ ꯍꯥꯏ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯑꯃꯨꯛꯀ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯪꯉꯤ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯣ ꯅꯨꯡꯁꯤꯠ ꯊꯨꯝꯃꯒ ꯏꯪꯉꯤ ꯍꯥꯏꯅ ꯀ꯭ꯋꯥ ꯃꯅꯥꯅ ꯁꯥꯕ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯨꯅꯤ ꯁꯤ ꯀꯣꯅꯥ ꯄꯥꯝꯕꯤ ꯈꯪꯉꯕ ꯃꯣꯏꯁꯤꯒ ꯁꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯍꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯪꯗꯅ ꯀꯩꯅꯣꯝ ꯄꯥꯝꯕꯤ ꯍꯥꯏꯔꯨꯔꯕ ꯁꯤꯁꯦ ꯑꯗꯣ ꯏꯆꯦ ꯂꯩꯗꯥꯅ ꯀꯣꯅꯥ ꯄꯥꯝꯕꯤ ꯍꯣꯏ ꯈꯦꯖꯨꯔ ꯍꯥꯏꯔꯨꯔꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯍꯧꯔꯦ ꯁꯤꯅ ꯍꯨꯃꯥꯏ ꯁꯥꯅ ꯌꯣꯜꯂꯦ ꯍꯥꯏꯕ ꯌꯥꯝꯅ ꯁꯤꯅ ꯄꯣꯂꯥꯡꯊꯥꯗ ꯍꯨꯃꯥꯏ ꯍꯨꯝꯃꯒ ꯌꯥꯝꯅ ꯏꯪꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠꯇꯣ